Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Army personnel lising ani hena sizinaduna Kamal Babu thibagi thabak chathari KBB volunteer Kangpokpi Bazar da duty tawri Kuki land manungda Kuki Army natana police ka Army ga gi Mawa Lwtdre hairi Uganda da angau faidana jagoi saba laichat dinga sandorakle hairi Uganda da angau faidana tawba jagoi saba laichat leptana sandorakpana maram oiraga laina asina naba mioi masing chahum lom sukre haina media singna report tawnarakre hauzik fawbada laina asina narba mioi 30 rom laikhidre hairi doctor singna phongdorakpagi matung inna laina asina narba mioi sing asi ahanbada lok laihok tawrakpa masa thak niglakpa makhong makut chumna thamba ngamdaba amadi Chong Panba Tawrakani Haidi, Maramasina Laina asi Uganda gi Londa da Dinga Haibadi Jagoi Saba Laina Haina Kangara Kibani. Opposition leader Rahul Gandhi na BJP MP Ani Parliament Mamangda Intu Bagi Maralda FIR ama register Twkhre Kuki Progi Cadre ama Manipur Police na Fagat Kakching Thawal Imphal West ama di Imphal East area da Laiba public miyam dagi Sankai Thumkai Tawbada Chenabani Haiba Aina Thingkraba Lalawlo Kuki Progi Cadre ama Police na Kakching District Manung Chana Laiba Hianglam Awang Laikai dagi Fagat Hairi Police na Faraba Mioi Adudi Salam Dananjoy Singh Elias Muba Nifugamapan Kawi Hairi Police na Faraba Cadre asidagi mobile phone ani recover tawbangam Hairi Yai Khumba News tagi lakocharake Wangjing Bazar dagi 2-wheeler gari ama huran kre mangda uriba 2-wheeler gari registration number MN06 SF 2774 ngasi ayu Wangjing Kaithel dagi mioi ama na huran bikre kanagumana gari asibu huraliba mioi asi masak maming khangba yaurabadi mobile number 9366742526 asida phawbiu awaman matik chana kachagani amadi miyamna su gari asibu fangnaba honabada mateng pangbiu Ngarang viral chakhiba Maitei nupi Kuki onkhiba ahan aduga angang ani duga puna Kuki singna amuk lausenkre Kuki WhatsApp leak video amadi message translation asigi hanubiga angang ani siga se kangchup tuikun khunda leiba Lydia Loremba Maiteina Joshua Hangsingi nupi Minaga machanupaga ambulance ta maitha khiba singdugi mabokni moise Christian onkibadai Lan Horakpadagi Aikhoi Kuki Romda Oina Laira Abani Kangchup Romdagi Kangchup Romgi Miga Adugi Churchki Mi Singna Sapar Mainada Putho Aga Gamnom Relief Ta Laibani Aduga Angang Anisigi Mingna Boylenga Boynu Da Ontho Aga Gamnom UJB Da School Su Kahan Bani Khangna Dabagi Ngasi Ayukta Asum Na Thoki Bani Yaragadi Video Su Viral Ohendragadi India Gi North Eastern State Singa West Bengal Gi Siliguri Ga Samnari Ba Chicken Neck Kaktanaba Bangladesh Ta Best Toba Ansar Al-Islam na planning tawri haiba khangbangam le hairi West Bengal gi makok thongba police officer amana hiramasigi matang da phongdorakpada handakta West Bengal police na Ansar Al-Islam gi member ni haiba terrorist nipan fagalaba matung makoi buhang paung chathabada planning asigi matang da khangbangam ki hairi makoi na corridor asida irang amadi atai attack kaya chathaduna santi ka hanaba thabak chathanaba honaki West Bengal police na faraba mi sing adudagi Brand drive amadi atai che chang kaya fagat pangam ki hairi chathakiba inquiry gi matung ina chicken neck amadi Siliguri corridor haina khangnariba mafam aduda attack chathanaba khanaba plan adu khangbangam ki security na chathakiba operation aduda tarataruk GB pen drive jihadi literature amadi asaba identity card kaya na chingba mi ani dagi fagat ki Kuki Millitantsing sizinaduna Maitei miyamgi mathakta chathaba proxy warni kokomi Manipurda hujik thoklibe irang si chin Kuki narco terrorist kangbu singna Mitei miyam da landaraktuna khunai muthatnaba Manipur thugaina bagi pandamda haukiba chahi 2023 gi May 3 dagi ngasi phawba chathaduna leiri hujik Kuki narco terrorist singna Maitei miyam da chatharakliba lana si India lenga na suda leiba Kuki Millitantsing sizinaraga Manipur gi Maitei miyamgi mathakta chathaba proxy war amani haibasi handakta social media da uba fangliba suda leiba KNFP gi Tiger Kauba commander amana Kuki community gi miyam da Punba mifam amada mahangna mifam aduda thamkiba wafamda Maitei miyamna khunda aduna leiriba kangchup amadi leima khongda bom amadi nongmai khapsenuna Maitei gi yum kaya mai thaba mihan mipun chathaba kihan khanghanba chathariba simha ki kaman amagi makhada chathakibani haina phongdokiba asina hena mayek sengale haina kokomi gi cherol asina phongdorakli cherol asina hai handakta su leima khongda leiriba 57 mountain division gi army camp asida Contract waki thabak senaduna leijaba sinmi Kamal Babu kauba mioi ama mangkiba thiba khangdana hojik leiriba sisu Suda Laiba Kuki Millitantsing asiga Central Force ka Lwtdre Army Camp manungda thabak suraga leijariba Kamal Babu kauba mioi asi mioi bagi minungsi yauduna hatpi khabra haina chingna da bangamde India lenga ka suda leinariba Kuki Millitantsing na ifong na Maitei micham miyam hatpa tupam yum kai mai thaduna mang takhanba Manipurda khundariba community khudingmakki lifeline oriba National Highway ani asida ifong na
ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯖꯝ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯨꯗ ꯂꯩꯕ ꯀꯃꯥꯟꯗꯔ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯂꯩꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯗ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯊꯥꯗꯨꯅ ꯀꯦꯁ ꯐꯥꯏꯜ ꯑꯊꯨꯕꯗ ꯇꯧꯗꯨꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯀꯗꯕꯅꯤ꯫ NRC ꯆꯠꯅꯍꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯀꯗꯕꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯇꯝꯄꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯔ ꯑꯐꯁꯄꯥ ꯔꯤ-ꯏꯝꯄꯣꯖ ꯇꯧꯁꯤꯜꯂꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯀꯟꯐ꯭ꯂꯤꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯔꯒ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯃꯨꯠꯊꯠꯂꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯈꯨꯗꯛꯇ ꯂꯦꯞꯄꯨ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯁꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫